Hojik Khoigi Studio da Lengshinduna Levirivasi Dr. Lesangthem Jibit Singh, Assistant Agriculture Officer, Department of Horticulture and Soil Conservation. Aduga akhoi ngasi khanna jagadori hiramasina haino amadi awathabi matam sangna liduna thamba hairi hiramasida ahan badai Dr. Bu Studio da taram nokchari thagatchari Dr. Dege khoina ngasi gi thamjari ba hiramasiga madi leinana ahan bo hodo oina haino musung awathabi gi kanabasi ahan boina khoi tariba mayamga pulpoina khangminnasi haino amusung awathabi hairiba hai makhalani asi lamdam asida yamna marang kaina phangba amasung yamna pamna chanaba hai makhalani ni hairiba hai makhalani asi hoigi vitamins amasung mineral kya yam marang kaina yawi mingoina sum hairabada vitamin A vitamin C fibers azai minerals singai da hoigi potassium calcium sodium asina chingba kayam yawgre hairiba akhoi vitamins amasung minerals si akhoi hakchang da yam kanaba piba leina tina kayam da ngakthokpa ngamba amasung hakchang da yam tina kanai ahobo ahodo ena khoigi hayani sigi kanaba duga manung de yawriba mayam amagi maramda doctor na may yam sengna takpire ado makha cha thajar poina heno amadi awathabi se khoigi inkhol da thajare na taga farm da thajare masi matau karamna karamba matam de hekpa yabage haiba sigi matang da su amutang tajaningi hai singai se khoina kuina lina thamge haidi ahan bada khoina hekpagi matam masi chumna khangba ma daga tai ahoi karigumba khoina hekpagi matam masi soirabadi potu kuina thamba yade haijaiba ado hainogi da haibada khoina fresh oina chadoira haidi taga taga tekna chadoira natraga khoina sidagi mahi sungadoira natraga kaino ma semdokadra haibadum khangbira matungda yongadoriba mafam adu am khangbada ga tai khoigi anakpa bazar le yondoira yumda sum chanabra ande arapa mafam da thadoriba haibadum khangdopira matungda hainogi oina khoina hainogi karam kanda mulle haibaje khoina hainogi magi machin nama yawe maton tum thokpa loirakpai mapa makha thang sigi machin ji akoina sangyang matumda yamna tumme aduga munjalakpa matamda masi pangjale aduda akoina hainosi munkhale haiba ma khangani adugi aduna taba akoigi magi makuje hai khara dadi haino khara dadi makuje adum sangna munba yawe aduga hai khara dana machuje olakpa yawe sida ama khangani akoina hainoji karam kanda mullino haibse adu sungsoi soidabagi hairgadi manungi magi mahaigi manungje mamun nai taiba sigi hai manungji yengmajida machudi munnu mulladi machu olani aina sida haijan ningeje aina ngasai haigiba karamba mongda sizinagadoi haiba akoina sizinagadori matungi le haibadi akoina achar semni haidi kaidongnungda akoina hainau amunbada achar semnade aduna hainau du hujiki mulak treng mapaduda magi haijing phaba haina hai asina sum chawkhalaga chawbu lepkhiba mapaja aduga machu olaktriba magi munjalak treng matamsida akoina achar semgadabagi ordi madugi mapadu hekpi gadam aduga akoina juice kumba mahi natraga akoina atopa ken bu tawro adugumba pulp magi manungi kaina paste oina lokthoknaba adugumba sizinage hardi amun madu oin khanbiba daga tai siga chapmanana akoigi awathabi da hargana awathabi de anamba magi cover jai tar machu ole aduga magi manungji budi adum sure da olani akoina awathabi jisu achar oina semningbra natra akoi manipur da hargana awathabi asangbi singju oina adum sanaba ju yawe aduna singju chage hardi magi mapan thangbai sarukji machu olak trang matamda si matamda hekpa yare adu akoina masi chumna fresh oina adum chage hardi machu olakpa matamja sida haino amasung akoige awathabi anijida akoina kuina aina ngasai bazar do yam lapa mafamda thage hardi magi machu olakpaja chada kunmanga gi saruk haidi saruk mari thokpagi ama subaje akoina machu ole hardi madu arapa mafamgi akoina adugi matamdu hekpi gadamne adu aduna haide lambi da kaida ma mulakpagi kholakpagi adagi sangiba haijina lambi da pubada nikpada khotpada magona sokpaje khara hande aduga mulakpasina petharakpanina mana lambi da pubada khara solakpanina adugi solakpa kholakpa mayam dugi yengaga khara sangyangda sangba haije magi saruk mari thokpai ama machu olakpa matamjide hekpi gadam adu yam nakpa bazar da yonge natra khudakta charage haidi madudagi hena advance oiba haidugi saruk tangkhai ama machu ole haiba matamdu he aboge चाबगी ओरगदि मुल्ले खंगप कांदना फाइदि फब कनोने मखा थजर पोइन खोइन खंजनिंग लिबसे खोइन हेकप मतमदा खोइ हेइसे तपत पथलग पंगे हेकनब सिन तब खोइ खोइन लोखत पे आबा सेक्शन थोरांगसे सिन करी करी लेगे सिसुम खंजगी
hay anijida natana hay khudingmakta akoina hay hekpa matamda yarigai sukhanbidaba akoina manipur da natraga ichamjamna mayamna heknai ji wachet ama natraga wasang ama pairaga hekta haidatlubani haijida haidatlubajina aduga heknabani madugi jina kuina thambada hekta yarakte kaiginoda ngasagi aigi waduna hairubaduda haiduda sokiba jaga aduda ne hana tinda aduje laina tasalaka aduje nata tumit puinjalo aduna masi yamna soktri matik kuina thamba ya aduna yarige sokhandaba adugi matakta hekpagi matamji maju yarige aingba matamji hekadaba haibadi ayuki matam natraga nungjingi matamda hekpa haijina kuina thamba ya nungsa chap yungba matamjida hekpa haijiri kuina thamba ya de aduga sida aina ngasai haijagi sokhandaba haidu karam haina sohalloige hardi akoina ngasai wachet wakoktugi mathaktuda akoina thumokumba natraga akoige kokta macha amara mathaktuda hapchanbibe aduda akoige thangumba kaigumba kitang lenba nungaigadaba thangumba mathakta hapiraga uski haidugi mai makhoktuda thangduna lelallaga haidu makhada tahalakpai mahutta akoige kaino kokta adui manungda tahanba natrabasu akoina uje nikki hairabasu akhoi sina hainaugi matangdaniga akoina makhada leibakta direct tahandaba akoina phigumba kaigumba amana kallaga leibakta yaisallaga popkibaduna kona aduna laina tina tara kuina thamba yar oidoinina adu awathabigi wan haid awathabidi am wangba haidina tabnina akoina madi adum khutna adum lamba phangni khutna natarju kitang moragum ama tharga jadum phangani na ina adum khalle aduga hayani asi hekpa matamda akoina makhokchi yawhanbigadam makhok yawhandabida hekpaji tawbiroidamni kainodaju akoigi awathabidabu oiro kainodabu oiro hainaudabu oiro aduga hujiki yawriba makhok anije centimeter anidagi centimeter ahumbuki changda yawhanba aduga sigi heklaba loir matungja sida akoigi sina particularly akoi hainaugi matangdoga hainauje makhom yam thue magi makhok sidagi hairiba makhom bina hainaujida ong taisalaganda kona kangjallaganda musuk muraga hainaugi masakse thihanbagi mathakta hujiki makhomna tasangiba jaga aduda amu akoige laina tina tasalakpachu yam yawe aduna sigi je section thorang ama lawba da ka tai mase akoina english da d shaping na haye si karamain tawgadage he awga ngasai makhok yawba haida si je makhok to hek pa lor matungda thidok piraga mathanga ontho thambi bhainause haidi magi makhomjina akoigi makhada masada tadana adumaina akoi numit amga dang thambada magi makhomdu taba loigarni adu makhomdu amu hana tholokpagi chance ju lairoi aduna puthok pusin tawbada makhomdu tairubagi adudagi ngakthoga haido yengbada phajahanba bazar yonge khotke market torke haidi makhata bada khoina mu khangjening ni se hoji heklaba matung da hainaugi matang de panbi khre ado hai ani se mu khoi awathabi boiro hainau boiro matau karamna sangna thamba yagadagi habagi matang da su khiji thang panbi hojik hekiba hainau amusung akoige awathabi si kuina sangna thamge haidi akoina cold storage kumba madaka tani maduda akoina temperature amusung humidity je maintain tawrobdi akoina chumnagi hai amana thamba yabji numit amaga makhai muki changda nata numit nini gi changda thamba yare hai ama haibadi akoige hainauji akoige hapta ani gumba thamba ya koi cold storage te hek changbadi thamgi chang rai laina thamba chamana na akoige kaino siju awathabi ju thamagi changda cold storage ta thamba ya adu cold storage ta karam haina thamni haini ahan bada akoina amunba kangu jina tongana ama thambiba adagi asangba kangu jina tongana ama thambiba adagi chawbada khenaba mayam am yarkan kharana pikkani kharana chawni kharana mayai rapoini mayai oira boibisngai duna tongana ama adudagi amunba kanguduna machaduna tongana ama achawbaduna tongana ama sigi kanabajina akoigi amunba kangujina gas ama puthue gas ina sangjariba kanguduju hek thuna mulanba adudagi khara mulla laiba kanguduju yam thuna barbar pet kai munjalanba henjalanba ma taweba adu moje tongan thamagadi khoige sumaina mulakki ba kangu am tongan pulap puthoki yaba adu yanjanna da ba khoi kanglu thami jing je khoi chakjat amada loina kano hen ki mane adu khoi laina tina tara su management yam nungai ba adu hujiki sumaina short box khoina tongan magi size amasung magi munbai changna tongan khaidokharba heising gai sigi je akoina amu cold storage thamge haidi amunba kangu jina khoina celsius digi 10 dagi celsius digi 9 bokja sigi ji temperature je maintain torga
ꯑꯩꯈꯣꯏꯒꯤ ꯔꯤꯂꯦꯇꯤꯚ ꯍ꯭ꯌꯨꯃꯤꯗꯤꯇꯤ 90 to 95% ꯁꯤ ꯊꯝꯕꯤꯔꯒ ꯀꯨꯏꯅ ꯊꯝꯕ ꯌꯥꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯪꯉꯤꯕ ꯀꯥꯡꯕꯨꯁꯦ ꯁꯤꯗꯤ ꯇꯦꯝꯄꯔꯦꯆꯔꯁꯦ ꯈꯤꯇꯪ ꯋꯥꯡꯈꯠꯄ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯗꯤ ꯁꯦꯜꯁꯤꯌꯁꯇꯒꯤ 39ꯗꯒꯤ 13 ꯁꯤꯒꯤ ꯆꯥꯡꯗ ꯊꯝꯕꯤꯒꯗꯕ ꯑꯩꯈꯣꯏꯒꯤ ꯃꯨꯜꯂꯛꯏ ꯃꯇꯤꯛ ꯑꯌꯤꯡꯕꯁꯤ ꯈꯥꯡꯕ ꯉꯝꯃꯦꯕ ꯃꯥꯁꯦ ꯑꯗꯨꯒ ꯁꯤꯗꯒꯤ ꯍꯦꯟꯅ ꯏꯪꯊꯕ ꯃꯄꯥꯗ ꯊꯝꯕꯗꯤ ꯃꯉꯣꯟꯗ ꯃꯨꯁꯨꯛ ꯃꯨꯕ ꯗꯥꯛ ꯀꯌꯥ ꯑꯃ ꯇꯥꯔꯛꯑꯦ ꯑꯩꯈꯣꯏ ꯑꯁꯥꯕ ꯃꯐꯝꯒꯤ ꯍꯩꯁꯦ ꯌꯥꯝ ꯑꯏꯪꯕ ꯃꯐꯝꯗ ꯊꯝꯖꯤꯟꯕꯗ ꯃꯣꯏꯗ ꯁꯣꯛꯀꯨꯝꯕ ꯆꯠꯄ ꯑꯃ ꯐꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯍꯩ ꯍꯦꯛꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯃꯇꯝ ꯁꯥꯡꯅ ꯊꯝꯕ ꯌꯥꯕꯒꯤ ꯃꯑꯣꯡ ꯇꯥꯛꯄꯤꯈ꯭ꯔꯦ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯅ ꯈꯪꯖꯅꯤꯡꯂꯤꯕꯁꯦ ꯑꯩꯈꯣꯏ ꯍꯩ ꯃꯈꯜ ꯑꯅꯤꯁꯤ ꯑꯩꯈꯣꯏꯒꯤ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯃꯨꯜꯍꯟꯕ ꯌꯥꯕ꯭ꯔꯥ ꯑꯗꯨꯒ ꯃꯨꯜꯍꯟꯒꯦ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯅ ꯀꯔꯤ ꯑꯩꯈꯣꯏꯅ ꯂꯧꯈꯠꯄ ꯌꯥꯕ ꯇꯧꯕ ꯌꯥꯕ ꯊꯕꯛꯁꯤꯡꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤꯁꯨ ꯑꯃꯨꯛ ꯇꯥꯛꯄꯤꯌꯨ ꯈꯨꯠꯁꯦꯝꯒꯤ ꯃꯑꯣꯡꯗ ꯃꯨꯜꯍꯟꯕꯁꯤ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯆꯠꯅꯔꯤ ꯃꯄꯥꯟꯒꯤ ꯂꯝꯗ ꯌꯥꯝ ꯀꯟꯅ ꯇꯣꯏꯅ ꯇꯧꯕ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯔꯥꯏꯄꯅꯤꯡ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯍꯩ ꯑꯅꯤꯁꯤꯃꯛꯇ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡ ꯆꯍꯤꯗ ꯑꯩꯅ ꯇꯥꯖꯈꯤꯕꯗ ꯃꯌꯥꯝꯁꯨ ꯇꯥꯕꯤꯔꯝꯒꯅꯤ ꯍꯩꯅꯧꯒꯤꯗ ꯑꯩꯈꯣꯏ ꯀꯥꯔꯕꯥꯏꯠꯅ ꯃꯨꯜꯍꯜꯂꯦꯅ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯅ ꯐꯥꯗꯅ ꯃꯣꯏ ꯃꯌꯥꯝ ꯖꯦꯜꯗꯒ ꯌꯧꯈꯤꯕ ꯌꯥꯎꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯀꯥꯔꯕꯥꯏꯠ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯆꯩꯅꯥꯒꯤ ꯑꯁꯣꯝ ꯕꯔꯃꯥꯒꯤ ꯊ꯭ꯔꯨꯗ ꯂꯥꯛꯄꯖꯥꯠꯅꯦ ꯃꯁꯤꯒꯤ ꯄꯣꯠꯁꯤ ꯌꯥꯝꯅꯗꯤ ꯍꯣꯡꯕ ꯑꯗꯨꯒ ꯍꯛꯆꯥꯡꯗ ꯌꯥꯝ ꯊꯤꯅ ꯁꯣꯛꯄ ꯀꯦꯃꯤꯀꯦꯜ ꯃꯈꯜ ꯑꯃꯅꯤ ꯀꯦꯜꯁꯤꯌꯝ ꯀꯥꯔꯕꯥꯏꯠ ꯍꯥꯏꯁꯦ ꯃꯁꯤꯅ ꯑꯩꯈꯣꯏ ꯍꯛꯆꯥꯡꯁꯤꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯦꯟꯁꯔ ꯅꯥꯍꯟꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯀꯩꯅꯣꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯗꯤ ꯀꯌꯥ ꯑꯃ ꯂꯩ ꯔꯤꯁꯔꯁ ꯀꯌꯥ ꯑꯃ ꯇꯧꯗꯅ ꯊꯣꯛꯂꯛꯑꯕꯅꯦ ꯑꯗꯨꯒꯤꯗꯃꯛꯇꯅꯦ ꯑꯩꯈꯣꯏꯅ ꯂꯣꯒꯤ ꯃꯈꯥꯗ ꯃꯁꯤ ꯊꯤꯡꯗꯅ ꯏꯟꯗꯤꯌꯥꯗ ꯃꯁꯤ ꯆꯠꯅꯕ ꯀꯥꯔꯕꯥꯏꯠꯁꯦ ꯁꯤꯖꯤꯟꯅꯕ ꯌꯥꯔꯣꯏ ꯃꯁꯤ ꯁꯤꯖꯤꯟꯅꯕ ꯐꯥꯕꯗ ꯑꯩꯈꯣꯏꯒꯤ ꯐꯥꯏꯟ ꯀꯌꯥ ꯑꯃ ꯊꯤꯍꯟꯗꯅ ꯖꯦꯜ ꯌꯧꯍꯜꯂꯤꯕꯁꯦ ꯑꯗꯨ ꯃꯁꯤꯅ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯔꯥꯏꯄꯅꯤꯡꯁꯤ ꯑꯇꯣꯞꯄ ꯄꯥꯝꯕꯩ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯅꯁꯨ ꯌꯥꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯍꯛꯆꯥꯡꯗꯁꯨ ꯁꯣꯛꯇꯕ ꯑꯩꯈꯣꯏꯒꯤ ꯃꯨꯜꯍꯟꯕꯁꯤ ꯏꯊꯤꯂꯤꯟ ꯍꯥꯏꯔꯤꯕ ꯒ꯭ꯌꯥꯁꯁꯤꯅ ꯇꯧꯕ ꯌꯥꯏ ꯏꯊꯤꯂꯤꯟꯁꯦ ꯑꯩꯈꯣꯏꯒꯤ ꯃꯁꯥꯒꯤ ꯍꯩ ꯃꯅꯨꯡꯗ ꯌꯥꯎꯖꯔꯕ ꯃꯥꯒꯤ ꯒ꯭ꯌꯥꯁ ꯃꯈꯜ ꯑꯃꯅꯤ ꯍꯩ ꯃꯈꯜ ꯈꯨꯗꯤꯡꯃꯛ ꯃꯨꯜꯂꯛꯏꯁꯤ ꯁꯤꯒꯤ ꯏꯊꯤꯂꯤꯟ ꯍꯥꯏꯔꯤꯕ ꯒ꯭ꯌꯥꯁꯁꯤꯅꯅꯦꯕ ꯁꯤꯒꯤ ꯒ꯭ꯌꯥꯁꯁꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯀꯩꯅꯣꯗ ꯕꯖꯥꯔꯗꯒꯤ ꯀꯩꯗꯒꯤ ꯑꯗꯨꯝ ꯂꯩꯕ ꯌꯥꯏ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯅ 100 ppm ꯀꯣ 100 ppmꯗ ꯁꯤꯒꯤ ꯏꯊꯤꯂꯤꯟꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯀꯣꯜ ꯁ꯭ꯇꯣꯔꯦꯖ ꯅꯠꯇ꯭ꯔꯒ ꯀꯥ ꯑꯃꯗꯗꯤ ꯃꯁꯤꯒꯤ ꯒ꯭ꯌꯥꯁꯁꯦ ꯍꯥꯞꯆꯤꯜꯂꯒ ꯊꯝꯗꯣꯏꯅꯦꯕ ꯍꯛꯆꯥꯡꯗ ꯀꯩꯗ ꯀꯩꯝ ꯁꯣꯛꯄ ꯒ꯭ꯌꯥꯁ ꯅꯠꯇꯦ ꯊꯝꯗꯣꯔꯤꯕ ꯀꯥꯁꯤ ꯑꯩꯈꯣꯏꯒꯤ ꯁꯦꯜꯁꯤꯌꯁꯇꯒꯤ 10 to 15ꯒꯤ ꯆꯥꯡꯒꯤ ꯑꯁꯥꯕꯗ ꯊꯝꯒꯅꯤ ꯍꯥꯏꯗꯤ ꯆꯨꯝꯅꯒꯤ ꯅꯣꯔꯃꯦꯜ ꯔꯨꯝ ꯇꯦꯝꯄꯔꯦꯆꯔꯗꯨꯗꯅꯦꯕ ꯑꯗꯨꯒ ꯃꯥꯒꯤ ꯔꯤꯂꯦꯇꯤꯚ ꯍ꯭ꯌꯨꯃꯤꯗꯤꯇꯤ ꯑꯩ ꯉꯁꯥꯏ ꯍꯥꯏꯕ ꯏꯁꯤꯡꯗ ꯅꯨꯡꯁꯤꯠ ꯌꯥꯎꯕ ꯏꯁꯤꯡꯒꯤ ꯃꯅꯤꯟꯒꯤ ꯆꯥꯡꯁꯤ ꯑꯩꯈꯣꯏ 30 35ꯒꯤ ꯆꯥꯡꯗꯀꯣ ꯄꯥꯔꯁꯦꯟꯇꯦꯖꯇ ꯑꯗꯨꯒ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯤꯒꯤ ꯆꯥꯡꯗ ꯊꯝꯕꯁꯤꯗ ꯍꯩꯁꯤ ꯃꯨꯜꯂꯝꯗꯕ ꯍꯩꯁꯤ ꯅꯨꯃꯤꯠ ꯅꯤꯅꯤꯁꯤꯗ ꯑꯗꯨꯝ ꯈꯪꯃꯨꯟ ꯃꯨꯟꯈ꯭ꯔꯅꯤ ꯕꯖꯥꯔꯁꯦ ꯂꯥꯞꯄꯦ ꯑꯗꯨ ꯈꯔ ꯁꯪꯉꯤꯉꯩꯗ ꯍꯦꯛꯅꯕꯒꯤ ꯑꯗꯨꯒꯤ ꯁ꯭ꯇꯦꯖꯇꯣ ꯍꯥꯏꯈꯤꯕꯗꯣ ꯑꯗꯨ ꯕꯖꯥꯔꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗ ꯕꯖꯥꯔꯁꯦ ꯗꯤꯃꯥꯟ ꯇꯞꯇꯥꯏ ꯂꯩꯔꯝꯃꯒ ꯑꯩꯒꯤ ꯄꯣꯠꯇꯨꯗꯤ ꯑꯃꯨꯛ ꯃꯨꯟꯗ꯭ꯔꯤꯕꯅꯤ나 ꯃꯌꯥꯝꯅ ꯄꯥꯝꯅꯔꯣꯏꯅ ꯑꯗꯨꯝꯕꯒꯤ ꯀꯟꯗꯤꯁꯟ ꯑꯃ ꯊꯣꯛꯂꯛꯑꯗꯤ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯔꯥꯏꯄꯅꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅꯁꯨ ꯌꯥꯕ ꯏꯊꯤꯂꯤꯟꯁꯦ ꯁꯤꯖꯤꯟꯅꯔꯒ ꯈꯨꯗꯛꯇ ꯃꯨꯜꯍꯜꯂꯒ ꯃꯥꯔꯀꯦꯠꯇꯣ ꯑꯩꯈꯣꯏꯅ ꯀꯦꯞꯆꯔ ꯇꯧꯍꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯌꯣꯜꯍꯧꯕꯒꯤ ꯇꯟꯖꯥꯗꯣ ꯂꯧꯕ ꯌꯥꯏ ꯈꯨꯠꯁꯦꯝꯒꯤ ꯄꯥꯝꯕꯩꯅ ꯑꯩꯈꯣꯏ ꯃꯇꯧ ꯀꯔꯝꯅ ꯃꯨꯜꯍꯟꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯁꯨ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯄꯤꯔꯦ ꯑꯗꯣ ꯃꯈꯥ ꯆꯠꯊꯖꯔꯛꯄ ꯑꯣꯏꯅ ꯑꯩꯈꯣꯏ ꯍꯩꯅꯧ ꯅꯠꯇ꯭ꯔꯒ ꯑꯋꯥꯊꯕꯤꯕꯨ ꯑꯣꯏꯔꯣ ꯑꯩꯈꯣꯏꯅ ꯍꯦꯛ ꯂꯩꯕ ꯃꯇꯝꯗ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯗꯥꯛ ꯍꯥꯏꯕ ꯇꯥꯔꯦ ꯑꯃꯨꯕꯒꯨꯝꯕ ꯑꯗꯒꯤ ꯇꯤꯟ ꯍꯦꯛ ꯆꯥꯔꯝꯕꯒꯨꯝꯕꯀꯣ ꯁꯤ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯖꯩ ꯑꯗꯣ ꯃꯁꯤꯁꯤꯗꯤ ꯉꯥꯛꯊꯣꯛꯄ ꯌꯥꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯀꯜꯍꯧꯕ ꯌꯥꯕꯒꯤ ꯃꯑꯣꯡꯗꯤ ꯑꯗꯨꯝ ꯂꯩꯕꯤꯕ꯭ꯔꯥ ꯃꯁꯤ ꯌꯥꯏ ꯑꯣꯖꯥꯅ ꯇꯥꯛꯄꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯗꯥꯛ ꯅꯠꯇ꯭ꯔꯒ ꯇꯤꯟ ꯍꯥꯏꯗꯣ ꯑꯩꯈꯣꯏꯅ ꯀꯣꯂꯦꯛꯇꯣꯇ꯭ꯔꯥꯏꯀꯝ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯤ ꯐꯪꯒꯁ ꯃꯈꯜ ꯑꯟꯊ꯭ꯔꯥꯛꯅꯣꯁ ꯍꯥꯏꯔꯤꯕ ꯃꯣꯏꯒꯤ ꯁꯤꯒꯤ ꯃꯈꯜꯁꯤꯡꯈꯩꯁꯤꯅꯅꯦ ꯇꯧꯍꯜꯂꯤꯕ ꯁ꯭ꯇꯦꯃꯦꯟ ꯔꯣꯠ ꯍꯥꯏꯕ ꯃꯣꯏꯁꯤ ꯌꯥꯝ ꯇꯣꯏꯅ ꯍꯩ ꯑꯅꯤꯃꯛꯁꯤꯗ ꯊꯦꯡꯅꯩ ꯑꯗꯩ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯑꯗꯨꯝ ꯈꯪꯅꯔꯤꯕ ꯁꯥꯃꯨ ꯇꯤꯟ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯩꯅꯧ ꯃꯅꯨꯡꯗ ꯌꯥꯎꯔꯝꯕ ꯃꯨꯁꯨꯛ ꯃꯨꯕ ꯍꯨꯠꯂꯒ ꯂꯩꯔꯝꯕ ꯇꯤꯟ ꯃꯅꯥꯇꯣꯟ ꯇꯨꯡꯈꯠꯄ ꯑꯗꯨꯒꯤ ꯁꯥꯃꯨ ꯇꯤꯟꯒꯨꯝꯕꯁꯦ ꯑꯗꯨꯝ ꯌꯥꯎꯗꯕ ꯅꯠꯇꯦ ꯌꯥꯎꯋꯦ ꯁꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯃꯥꯅ ꯆꯪꯉꯒ ꯂꯩꯔꯝꯃꯒꯗꯤ ꯃꯗꯨꯅ ꯃꯥꯅ ꯆꯥꯔꯝꯕ ꯄꯣꯠꯇꯨꯃꯗꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯟꯅ ꯇ꯭ꯔꯤꯠꯃꯦꯟ ꯑꯃ ꯇꯧꯔꯒ ꯍꯥꯞꯆꯜꯂꯨꯕꯗꯤ ꯌꯥꯔꯣꯏ ꯑꯗꯨꯕꯨ ꯃꯥꯅ ꯀꯩꯒꯨꯝꯕ ꯃꯥꯅ ꯆꯥꯔꯝꯗꯅ ꯃꯥꯅ ꯌꯥꯝ ꯅꯧꯔꯤꯉꯩꯗꯗꯤ ꯀꯩꯁꯨ ꯆꯥꯗꯦ ꯃꯥꯁꯦ ꯃꯨꯜꯂꯛꯑꯀꯥꯟꯗ ꯆꯥꯕꯅꯤ ꯑꯗꯨ ꯃꯨꯟꯗ꯭ꯔꯤꯉꯩ ꯃꯇꯝꯁꯦ ꯑꯩꯈꯣꯏꯅ ꯇ꯭ꯔꯤꯠꯃꯦꯟꯁꯦ ꯇꯧꯍꯧꯔꯗꯤ ꯍꯦꯛꯑꯕ ꯃꯇꯨꯡꯗ ꯃꯥꯅ ꯑꯗꯨ ꯑꯣꯏꯔꯗꯤ ꯍꯧꯖꯤꯛꯀꯤ ꯇꯤꯟ ꯃꯌꯥꯝꯁꯦ ꯍꯥꯠꯇꯣꯛꯍꯧꯕ ꯌꯥꯏꯕ ꯃꯁꯤ ꯍꯥꯠꯈꯤꯕꯁꯤꯅ ꯃꯥꯅ ꯑꯃꯗꯒꯤ ꯑꯃ ꯁꯟꯗꯣꯔꯛꯄꯗꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯅꯤ ꯑꯗꯨꯗꯒꯤ ꯃꯥꯅ ꯃꯅꯨꯡꯗꯨꯗ ꯆꯥꯕ ꯍꯧꯒꯠꯂꯛꯑꯁꯨ ꯃꯥꯅ ꯆꯥꯔꯤꯕ ꯖꯒꯥꯗꯨꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯈꯤꯕ ꯍꯥꯏꯇꯥꯔꯦ ꯃꯥꯗꯨꯗ ꯍꯥꯠꯇꯣꯛꯍꯧꯕ ꯉꯝꯅꯤ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯕꯁꯤ ꯚꯦꯄꯔ ꯍꯤꯠ ꯇ꯭ꯔꯤꯠꯃꯦꯟ ꯍꯥꯏꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯍꯣꯠ ꯋꯥꯇꯔ ꯇ꯭ꯔꯤꯠꯃꯦꯟ ꯍꯥꯏꯕ ꯑꯃ ꯚꯦꯄꯔ ꯍꯤꯠ ꯇ꯭ꯔꯤꯠꯃꯦꯟꯁꯤꯅ ꯈꯤꯇꯪ ꯌꯥꯝ ꯆꯥꯎꯕ ꯏꯟꯗꯁꯇ꯭ꯔꯤꯌꯦꯜ ꯁ꯭ꯀꯦꯜꯒꯨꯝꯕꯗ ꯑꯩꯈꯣꯏꯅ ꯍꯩꯅꯧ ꯑꯃꯁꯨꯡ ꯑꯋꯥꯊꯕꯤꯁꯦ ꯑꯩꯈꯣꯏꯅ ꯌꯣꯟꯗꯅ ꯈꯣꯠꯇꯅ ꯌꯥꯝ ꯆꯥꯎꯅ ꯇꯧꯔꯗꯤ ꯃꯁꯤ ꯌꯥꯏ ꯉꯁꯤ ꯚꯦꯄꯔ ꯍꯤꯠ ꯇ꯭ꯔꯤꯠꯃꯦꯟꯗ ꯇꯧꯗꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯃꯅꯤꯟ ꯑꯁꯥꯕꯁꯤ ꯊꯥꯖꯤꯟꯕꯒꯤ ꯋꯥꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯅꯥꯀꯜꯂꯣꯝꯗ ꯌꯦꯡꯉꯛꯑꯗꯤ ꯍꯣꯠ ꯋꯥꯇꯔ ꯇ꯭ꯔꯤꯠꯃꯦꯟ ꯍꯥꯏꯁꯦ
ising asabada luppa sina hai sing leje hai anima ising asabada luppa jina khwaidai phai adu luppa ji akoina masi karam haina tawni di celsius digi akoi 50 dagi 55 gi chang gi ising ja adum ki chang da sahan biraga thamaga maduda akoina pungkhai ama lup hai animak se sigi pungkhai ama luppa ji da ngasagi samuthin bu oiro anthracnose bu oiro colectotrichum bu oiro magon da yaramba tin natraka mahik singai je ising asaba jina loina hat kharne aduna madudagi matungda kuina thamba matamda madugi tinnuma kara aroi sanju sandora aroi aduna kuina thamba ju yare aduga magi masagi prakriti gi oiba mongda pacharak pado natana akhoi tin kangna palan madudi yamna kanthokpa ngam masi akhoi ge mapanda kya tare foreign daga thage haidi certificate ta khoi vapor heat treatment nata hot water treatment ji tawi kaina sign da tha e da dia de kaino modi yam cheksalle ba maski samutin ji moigi lamda phangde je moidi leite ba ado sigi samutin ji chumnagi chana ba khoi ge hainau chatki bijidagi moida sandora kada kaina adu buki yauna cheksan na tawe moida makhata namu khoina khangjening livse hayani silli duna thamge harga de khoina kari kari pambai sijina bayani pambai ji yam lai gare ko si sijina ba ya ba khoi cham cham na har ba khoi hai mahi singdokpa adagi maji ken tawba ko ande pulping tawba na magi hai gi manung singai ji akoina PS ki mong da lokthokpa ande candy semba achar semba jam semba adagi jelly semba makhan kya ma laiga aduga aina sum manipur gi condition ji da industrial scale mak natabida cham cham na ngasi mag hekta yum dekta tawrage hardi akhoi ge dehydration kangan bajina adu achar semba ga jigedi ain kan bada manipur ge di yam chanju chana ni adu mipung khuding mak na paisa yam changda bi mong da ju tawba yani adu manipur ga chana hojik pan biriba achar semba na taga dehydration je si matang de su karmaina tawda ge have se kitang pan biram ai dehydration gi do han haijara dehydration hygiene akhoi kangan bai du ni jam jam mong da kangan bajida akoina mechanical mong da kangan bai de akoi khulai myam am sina dryer sina ga kangan ba ma natraga akoi ge icham jam na nungsa da kangan baja kangan ba matam ja akoina haiji khanbagi matam ama yamna maru oi khoina si kangan bajida di huji khudak ta cha ka da pot na tam na kangal la kanga matung da char ka da na khoina khanba matam da haiji munbaji yamna mulan be ade ba munba kitang haugalak pe matam ja magi haigi manungi machu ji kitang laikhalak ba munjalak pe kitang laikhalak pa matam ja sida hekpi ga dam sida kitang hen hek pesan gi da haiji kangan baji chanap laurga pangtat tat pa aduna kang baju phajade adagi amu yamna sangna kan law yang matam jong he aga na haiji kanga matung da 신보이 까이보이 마하우 이톡 톡다보가 아마 짭짭 땅깍도 파잖아 하이징디 파라바 아두가 문바 기땅 하고라고 마탐지네 강한바기 얌나 짜나리지 quite 짜나리지 시기 마탐지마 파잖아 강비라고 마뚱다 아코이나 하이자 마쿠지 야리게 파한바 몽다 하이디 융네 슬라이스 몽다 깍카가 마지 센티미터 땅카임기 장다 아타바 몽다 아코이게 하이노주 아와타비주 스마이 까가 강한바야 Sigi kangal laga akoina chumnagi solar dryer da adum hapta ama change kangan bada chumnagi nungsa da adre kitang hena change aduga dryer da akoina tawge hardi yam thina thui haitare maje pung nipuni pan haidi no minni gi chang da temperature ja akoina 50 degrees celsius da da maintain torga adum kangan be sumaina kangan gi ba haijina akoina yam drabada chahi ama gumba adum thambe season badum yare achar gumba se achar na taw huski kangan bagi moji adu sigi chamjam ba kangan ba asang bajine moina kangal laga powder ta to ma pandana powder oina amchur kaina sisne adu kangan bajida akoina kitang aidu kitang hena phajahan ge hairde akoina osmotic dehydration haiba mongjida kangan ba me chi hairap candy ga hairap adum mane mayamna candy na chanai kaisu pot oina yengbada di method to khena bai wane pot oina yengbada kaisu mahau iman mane masi adum akoina ngasima adum yumda adum tawge haiju masi da darka tagadaba haibo akoina chini khara di darka ta ne chini ja akoina aigonda hai kg ama laire haide akoina chini kg ama isim liter ama ji yanjanna birena aduga maji kitang tumba waraga di akoina hujiki konji mai da kitang sahallaga tuman bayan chini ji tuman chini ji hujiki isim da chida hujiki hai ji akoina pachana manung je hapchalla thambi gare sagi hai akoina slice same ju ja slice na tabida akoina
ꯑꯄꯥꯝꯕ ꯁꯦꯞ ꯑꯗꯨꯗꯤ ꯏꯁꯥꯒꯤ ꯑꯄꯥꯝꯕꯗ ꯂꯩꯔꯦ ꯑꯩꯈꯣꯏꯅ ꯀ꯭ꯌꯨꯕꯇ ꯁꯦꯝꯒꯦꯁꯨ ꯌꯥꯏ ꯕꯣꯛꯁꯀꯤ ꯇꯥꯏꯞꯇꯀꯣ ꯇꯧꯕꯗꯕꯨ ꯁꯤ ꯁꯦꯟꯇꯤꯃꯤꯇꯔ 2ꯗꯩꯗꯤ ꯍꯦꯟꯅ ꯆꯥꯎꯍꯟꯕꯤꯒꯅꯣꯕ ꯅꯠꯇ꯭ꯔꯗꯤ ꯍꯧꯖꯤꯛꯀꯤ ꯆꯤꯅꯤꯒꯤ ꯃꯍꯤꯁꯤꯡꯒꯩ ꯂꯨꯞꯈꯤꯕꯁꯦ ꯁꯤꯁꯦ ꯍꯩꯗꯨꯒꯤ ꯃꯅꯨꯡꯗꯨꯗ ꯆꯤꯅꯤꯒꯤ ꯃꯍꯤꯁꯦ ꯆꯪꯍꯟꯗꯣꯏꯅꯦꯕ ꯑꯗꯨ ꯌꯥꯝ ꯆꯥꯎꯕ ꯃꯄꯨꯡ ꯑꯣꯏꯅ ꯊꯥꯗꯔꯗꯤ ꯀꯩꯁꯨ ꯆꯪꯕꯗꯣ ꯋꯥꯗꯣꯏꯅꯦꯕ ꯑꯗꯨꯝ ꯀꯪꯉꯛꯄꯗꯁꯨ ꯌꯥꯝ ꯋꯥꯕ ꯑꯗꯨꯅ ꯁꯦꯟꯇꯤꯃꯤꯇꯔ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯁꯦꯟꯇꯤꯃꯤꯇꯔ 2ꯒꯤ ꯊꯥꯕꯗꯩꯗꯤ ꯍꯦꯟꯒꯠꯍꯟꯕꯤꯗꯕ ꯑꯗꯨꯒꯤꯁꯦ ꯑꯩꯈꯣꯏꯅ ꯄꯨꯡ 49 ꯁꯤꯁꯨ ꯅꯨꯃꯤꯠ 2ꯒꯨꯝꯕ ꯇꯤꯡꯊꯣꯛꯄꯤꯔꯒ ꯐꯖꯅ ꯊꯝꯃꯕ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯍꯩꯁꯦ ꯂꯧꯈꯠꯂꯒ ꯑꯩꯈꯣꯏꯅ ꯏꯆꯝ ꯆꯝꯕ ꯃꯑꯣꯡꯗ ꯑꯗꯨꯝ ꯅꯨꯡꯁꯥꯗ ꯀꯪꯍꯟꯒꯦꯁꯨ ꯌꯥꯏ ꯇꯧꯕꯇꯕꯨ ꯀꯪꯍꯟꯕꯗ ꯑꯩꯈꯣꯏꯒꯤ ꯌꯥꯡꯀꯣꯛꯀꯨꯝꯕ ꯑꯗꯨꯒꯨꯝꯕꯗ ꯀꯪꯍꯟꯕꯤꯌꯨ ꯍꯥꯏꯗꯤ ꯃꯥꯒꯤ ꯃꯆꯨꯝꯗꯣ ꯇꯥꯈꯤꯕ ꯌꯥꯝꯅ ꯅꯠꯇ꯭ꯔꯗꯤ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯁꯇꯤꯛꯀꯨꯝꯕꯒꯤ ꯄ꯭ꯂꯦꯠꯀꯨꯝꯕꯗ ꯀꯪꯍꯜꯂꯗꯤ ꯃꯆꯨꯝꯗꯣ ꯂꯩꯔꯅꯤ ꯑꯗꯨꯒ ꯆꯤꯅꯤꯒ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏ ꯄ꯭ꯂꯦꯠꯇꯨꯗ ꯑꯃꯨꯛ ꯅꯞꯁꯜꯂꯛꯄꯁꯨ ꯑꯗꯨꯝ ꯊꯦꯡꯅꯩꯌꯦꯕꯀꯣ ꯃꯈꯥ ꯆꯠꯊꯖꯔꯛꯄ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯪꯍꯟꯕꯒꯤ ꯄ꯭ꯔꯣꯁꯦꯁꯇꯨꯃꯗꯤ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯄꯤꯔꯦ ꯑꯗꯣ ꯑꯆꯥꯔꯒꯤ ꯃꯇꯥꯡꯁꯤꯗꯁꯨ ꯍꯥꯏꯐꯦꯠ ꯈꯤꯇꯪ ꯄꯟꯕꯤꯔꯝꯃꯨ ꯑꯆꯥꯔꯁꯤ ꯌꯥꯝꯅ ꯀꯨꯞꯇꯕꯤ ꯏꯆꯝ ꯆꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯗ ꯄꯥꯝꯅꯔꯤꯕ ꯑꯆꯥꯔꯁꯦ ꯑꯩꯈꯣꯏ ꯊꯥꯎꯗ ꯇꯤꯡꯕ ꯑꯆꯥꯔꯁꯤꯅꯦ ꯑꯆꯥꯔꯁꯦ ꯁꯦꯝꯗ꯭ꯔꯤꯉꯩꯗ ꯁꯦꯝꯒꯗꯧꯔꯤꯕ ꯍꯩꯁꯦ ꯁꯤ ꯑꯩꯈꯣꯏ ꯀꯩꯅꯣꯗꯗꯤ ꯑꯋꯥꯊꯕꯤꯗꯗꯤ ꯈꯔ ꯄꯥꯝꯅꯕ ꯈꯤꯇꯪꯗꯤ ꯋꯥꯠꯂꯦ ꯑꯌꯥꯝꯕꯅꯁꯨ ꯎꯗ꯭ꯔꯤ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯃꯄꯥꯟꯂꯣꯝꯗ ꯈꯤꯇꯪ ꯆꯥꯏ ꯑꯗꯣ ꯌꯥꯝꯅ ꯄꯥꯝꯅꯕ ꯑꯣꯏꯗꯦ ꯑꯋꯥꯊꯕꯤꯒꯤ ꯃꯅꯝ ꯇꯣꯉꯥꯟꯕ ꯑꯃ ꯂꯩꯕꯁꯤꯅꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏꯅ ꯑꯗꯣ ꯍꯩꯅꯧꯒꯤ ꯑꯆꯥꯔꯁꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯌꯥꯝꯅ ꯄꯥꯝꯅꯅ ꯆꯥꯅꯕ ꯑꯆꯥꯔ ꯃꯈꯜ ꯑꯃꯅꯦ ꯍꯩꯅꯧꯒꯤ ꯃꯇꯥꯡꯗ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯑꯆꯥꯔꯁꯤ ꯁꯦꯝꯒꯦ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏꯅ ꯍꯩꯁꯤ ꯀꯩꯅꯣ ꯇꯧꯕ ꯗꯔꯀꯥꯔ ꯇꯥꯏ ꯁꯪꯉꯤꯕ ꯍꯩꯁꯦ ꯗꯔꯀꯥꯔ ꯇꯥꯏ ꯑꯁꯪꯕꯗ ꯁꯤꯗꯗꯤ ꯈꯤꯇꯪ ꯃꯨꯟꯈꯠꯂꯛꯈꯤꯕ ꯍꯥꯏꯗꯨ ꯉꯁꯥꯏꯒꯤ ꯀꯪꯍꯟꯕꯒꯤꯗꯣ ꯑꯗꯨꯒꯤ ꯁ꯭ꯇꯦꯖꯇꯨ ꯌꯧꯈ꯭ꯔꯗꯤ ꯑꯃꯨꯛ ꯑꯆꯥꯔ ꯁꯦꯝꯕꯗ ꯈꯤꯇꯪ ꯃꯍꯥꯎꯁꯦ ꯋꯥꯠꯂꯦ ꯑꯗꯨꯅ ꯁꯪꯇ꯭ꯔꯤꯛ ꯁꯪꯉꯤꯕ ꯇꯧꯕꯗꯕꯨ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯄꯗꯨꯁꯨ ꯑꯃꯨꯛ ꯄꯥꯝꯃꯨꯕꯅꯤꯅ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯍꯩꯖꯤꯡ ꯐꯥꯔꯝꯗꯥꯏꯒꯤ ꯁ꯭ꯇꯦꯖꯇꯣ ꯃꯥꯒꯤ ꯍꯩꯅꯧꯁꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯔꯔꯣꯏ ꯑꯩꯈꯣꯏ ꯁꯔꯤꯛꯀꯤ ꯁꯥꯏꯖ ꯑꯃ ꯂꯩꯖꯔꯤ ꯆꯨꯝꯅꯒꯤ ꯍꯩꯅꯧ ꯈꯣꯡꯅꯦꯝꯕꯤꯒꯤ ꯁꯥꯏꯖ ꯑꯃ ꯂꯩꯔꯤ ꯑꯗꯩ ꯃꯄꯥꯟꯒꯤ ꯑꯩꯈꯣꯏ ꯂꯪꯒꯔꯥꯒꯤ ꯍꯥꯏꯔꯣ ꯍꯩꯒꯤ ꯁꯥꯏꯖ ꯑꯃ ꯂꯩꯖꯔꯤ ꯃꯥꯒꯤ ꯁꯥꯏꯖꯇꯨ ꯌꯧꯔꯛꯀ ꯈꯤꯇꯪ ꯋꯥꯠꯂꯦ ꯍꯥꯏꯗ ꯑꯩꯈꯣꯏꯅ ꯃꯥꯁꯦ ꯑꯆꯥꯔ ꯁꯦꯝꯕꯩꯗꯤ ꯑꯗꯨ ꯃꯇꯝꯗ ꯍꯦꯛꯄꯤꯒꯗꯕꯅꯤ ꯍꯦꯛꯑꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯃꯥꯁꯤ ꯃꯁꯨꯡ ꯇꯥꯊꯣꯛꯄꯤꯔꯅꯤ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯑꯗꯨ ꯇꯥꯍꯟꯕ ꯌꯥꯔꯦ ꯇꯧꯕꯗꯕꯨ ꯌꯥꯝꯅꯗꯤ ꯆꯥꯎꯍꯟꯕꯤꯔꯅꯨꯀꯣ ꯑꯗꯨꯒ ꯁ꯭ꯂꯥꯏꯁꯇ ꯑꯣꯏꯒꯦꯔꯥ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯍꯩꯁꯦ ꯀꯛꯊꯠꯄꯤꯔꯒ ꯑꯩꯈꯣꯏ ꯊꯨꯝꯁꯤꯒ ꯐꯖꯅ ꯇꯣꯠꯁꯟꯕꯤꯔꯕ ꯊꯨꯝꯁꯤ ꯑꯩꯈꯣꯏꯅ ꯍꯩꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯞ ꯄꯨꯂꯞ ꯃꯥꯁꯨ ꯇꯩꯁꯟꯕ ꯌꯥꯕ ꯃꯑꯣꯡꯗ ꯊꯨꯝꯁꯦ ꯆꯥꯏꯁꯟꯕꯤꯔꯒ ꯍꯞꯇꯥ ꯑꯃꯨꯛꯇꯪ ꯐꯧꯗꯣꯛꯄꯤꯕ ꯅꯨꯡꯁꯥꯗ ꯃꯁꯤ ꯁ꯭ꯇꯦꯞꯁꯦ ꯀꯥꯟꯊꯣꯛꯑꯁꯨ ꯌꯥꯏ ꯑꯗꯨꯒ ꯍꯥꯎꯔꯛꯄꯗꯤ ꯃꯁꯤꯅ ꯍꯦꯜꯂꯦ ꯃꯁꯤꯒꯤ ꯃꯇꯝꯁꯤꯗ ꯆꯥꯡꯗꯤ ꯍꯧꯖꯤꯛꯀꯤꯁꯤꯅ ꯍꯦꯜꯂꯦ ꯃꯁꯤ ꯇꯧꯗ꯭ꯔꯒꯗꯤ ꯑꯆꯥꯔ ꯇꯥꯔꯣꯏ ꯍꯥꯏꯗꯤ ꯂꯩꯇꯦꯕ ꯑꯗꯨꯒ ꯁꯤꯒꯤ ꯊꯨꯝ ꯈꯤꯇꯪ ꯇꯣꯠꯁꯜꯂꯒ ꯅꯨꯡꯁꯥ ꯈꯤꯇꯪ ꯐꯧꯗꯣꯛꯄꯁꯤꯅ ꯃꯥꯒꯤ ꯏꯁꯤꯡꯒꯤ ꯁꯔꯨꯛꯁꯦ khitang ꯂꯧꯊꯣꯛꯈꯤꯕꯅꯤꯅ ꯃꯍꯥꯎꯗ ꯈꯔ ꯍꯦꯟꯒꯠꯄ ꯑꯣꯏꯅ ꯇꯧꯋꯦ ꯃꯄꯥꯟ ꯂꯝꯗ ꯁꯥꯟꯅꯔꯤꯕ ꯑꯆꯥꯔꯁꯦ ꯁꯨꯃꯥꯏꯅ ꯑꯅꯝꯕ ꯇꯧꯋꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯊꯥꯛꯅꯤꯡꯕ ꯃꯔꯨ ꯃꯔꯥꯡꯁꯤꯗ ꯁꯤ ꯊꯥꯛꯇꯕ ꯍꯥꯏꯕ ꯌꯥꯗꯦ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯄꯟꯆꯄꯨꯔꯝꯕꯨ ꯑꯣꯏꯔꯣ ꯑꯩꯒꯤ ꯑꯄꯥꯝꯕ ꯃꯈꯜꯒꯤ ꯃꯔꯨ ꯃꯔꯥꯡ ꯀꯣ ꯑꯗꯒꯤ ꯃꯣꯔꯣꯛ ꯑꯗꯒꯤ ꯃꯆꯨ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯩꯅ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯊꯥꯎ khitang ꯁꯥꯍꯜꯂꯒ ꯑꯗꯨ khitang ꯖꯧ ꯂꯥꯎꯅ khitang ꯊꯥꯗꯔꯒ ꯃꯨꯟꯅꯕ ꯀꯥꯅꯕ ꯃꯑꯣꯡꯗ ꯅꯠꯇꯕ ꯑꯗꯨꯒꯤ ꯍꯧꯖꯤꯛꯀꯤ ꯊꯥꯎꯗ ꯇꯦꯖꯄꯇꯥꯒꯨꯝꯕ ꯀꯩꯒꯨꯝꯕꯁꯨ ꯍꯥꯞꯀꯦ ꯌꯥꯏ ꯑꯗꯨꯒꯤꯗꯨ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯀꯧꯇꯥꯗꯨꯗ ꯍꯥꯞꯆꯟꯕꯤꯅꯤ ꯂꯤꯛꯂꯤ ꯀꯧꯇꯥꯁꯤꯅ ꯈ꯭ꯋꯥꯏ ꯐꯩ ꯉꯁꯥꯏꯒꯤ ꯇꯣꯠꯈ꯭ꯔꯕ ꯅꯨꯃꯤꯠ 7-8 ꯊꯝꯈ꯭ꯔꯕꯁꯤꯗ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯁꯔꯨꯛꯇꯨꯅ ꯑꯩꯈꯣꯏ ꯊꯥꯎꯅ ꯃꯦꯟꯈꯠꯄꯒꯤ ꯋꯥꯅꯦꯕ ꯇꯧꯕꯗꯕꯨ ꯍꯧꯖꯤꯛꯀꯤ ꯍꯥꯞꯄꯤꯕ ꯍꯩꯗꯨ ꯊꯥꯎꯗꯨꯒꯤ ꯃꯥꯏ ꯃꯔꯦꯛꯇꯨꯕꯨ ꯊꯝꯕꯤꯕ ꯑꯗꯨꯒ ꯅꯨꯃꯤꯠ 12ꯅꯤ ꯍꯞꯇꯥ 3ꯁꯦ ꯑꯩꯈꯣꯏꯅ ꯅꯨꯡꯁꯥꯗ ꯊꯝꯕꯤꯕ ꯑꯗꯨꯒ ꯊꯥꯎ ꯁꯥꯍꯜꯂꯤꯕꯁꯦ ꯑꯆꯥꯔꯒꯤꯁꯤꯗ ꯑꯩꯅ ꯁꯨꯝ ꯈꯪꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯇꯥꯖꯕꯗ ꯑꯩꯈꯣꯏ ꯊꯥꯎꯗ ꯌꯥꯎꯕ ꯏꯁꯤꯡꯒꯤ ꯃꯅꯤꯜꯁꯦ ꯃꯥꯡꯍꯟꯈꯤꯕꯅꯤꯒ ꯍꯥꯏ ꯑꯗꯒꯤ ꯍꯥꯞꯀꯗꯕ ꯃꯔꯨ ꯃꯔꯥꯡꯁꯤꯁꯨ ꯍꯥꯏꯐꯦꯠ ꯉꯧꯊꯣꯛꯄꯤꯌꯨꯒꯅ ꯍꯥꯏꯌꯦꯕꯀꯣ ꯃꯁꯤ ꯑꯗꯨꯝ ꯀꯥꯟꯅꯕꯖꯥꯠꯅꯤ ꯃꯗꯨꯅꯦ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯔꯦ ꯃꯁꯤ ꯌꯥꯝ ꯊꯤꯅ ꯀꯥꯟꯅꯩ ꯃꯈꯥ ꯆꯠꯊꯖꯔꯛꯄ ꯑꯣꯏꯅ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯂꯧꯃꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯇꯤ ꯐꯥꯔꯝ ꯇꯧꯅꯗꯅ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯑꯗꯒꯤ ꯀꯩꯊꯦꯜꯗ ꯌꯣꯟꯅꯕꯒꯤ ꯃꯑꯣꯡꯗꯀꯣ ꯍꯩ ꯔꯥꯁꯦ ꯊꯥꯅꯔꯦ ꯍꯥꯏꯖꯔꯤꯕ ꯃꯈꯣꯏ ꯁꯤꯒꯨꯝꯕ ꯂꯧꯃꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯩꯅꯧꯒꯤ ꯅꯠꯇ꯭ꯔꯒ ꯑꯋꯥꯊꯕꯤ ꯁꯤꯒꯤ ꯍꯦꯟꯅ ꯊꯥꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯈꯣꯏꯗꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯅ ꯀꯔꯤ ꯄꯥꯎꯇꯥꯛ ꯄꯤꯅꯤꯡꯕ ꯂꯩ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯍꯩꯅꯧꯒ ꯑꯋꯥꯊꯕꯤꯒꯁꯤ ꯂꯝꯗꯝꯁꯤꯗ ꯌꯥꯝ ꯆꯥꯟꯅꯅ ꯍꯧꯕꯅꯤꯅ ꯑꯗꯨꯕꯨ ꯀꯣꯃꯔꯁꯤꯌꯦꯜ ꯁ꯭ꯀꯦꯜꯗ ꯌꯥꯝ ꯄꯥꯛꯇꯛꯅ ꯊꯥꯕꯁꯤ ꯈꯤꯇꯪꯗꯤ ꯋꯥꯠꯂꯤꯕ ꯃꯥꯜꯂꯦ ꯑꯗꯨ ꯃꯐꯝꯁꯤ ꯆꯥꯟꯅꯕꯅꯤꯅ ꯑꯩꯅ ꯑꯦꯁꯤꯁꯇꯦꯟꯠ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯅ ꯍꯣꯔꯇꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯇꯗ ꯂꯩꯖꯔꯨꯕꯅ ꯃꯌꯥꯝꯗ ꯍꯦꯟꯅ ꯊꯥꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯁꯤꯗ ꯊꯥꯕꯁꯤꯗ ꯄꯥꯟꯗꯕ ꯈꯣꯠꯇꯕ ꯀꯩ ꯑꯃ ꯂꯩꯔꯁꯨ ꯑꯩꯈꯣꯏ ꯑꯦꯛꯁꯄꯔꯠ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯋꯥꯊꯕꯤꯗꯕꯨ ꯑꯣꯏꯔో ꯂꯥꯕ ꯑꯃꯣꯝ ꯈꯥꯏꯗꯣꯛꯄ ꯈꯣꯠꯇꯣꯛꯄ ꯑꯗꯨꯗꯒꯤ ꯍꯔꯃꯣꯐꯣꯗꯥꯏꯠꯅ ꯂꯥꯕꯁꯨ ꯑꯃꯣꯝꯁꯨ ꯄꯥꯝꯕꯤ ꯑꯃꯠꯇꯗ ꯄꯥꯟꯕ ꯂꯩꯔꯤ
ꯑꯗꯨꯒꯨꯝꯕ ꯑꯆꯨꯝꯕ ꯚꯦꯔꯥꯏꯇꯤꯗꯣ ꯈꯜꯂꯒ ꯊꯥꯔꯒ ꯀꯩꯒꯨꯝꯕ ꯃꯗꯨꯅ ꯑꯩꯈꯣꯏꯅ ꯕꯖꯥꯔꯁꯤꯗ ꯌꯣꯟꯒꯦ ꯍꯥꯏꯔꯁꯨ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯈꯤꯕ ꯀꯔꯝꯕ ꯃꯇꯝ ꯍꯦꯛꯄ ꯈꯣꯠꯄꯗꯣ ꯐꯖꯅ ꯈꯤꯇꯪ ꯀꯨꯞꯅ ꯌꯦꯡꯕꯤꯔꯒ ꯌꯣꯟꯕ ꯑꯗꯨꯝ ꯌꯥꯅꯤ ꯀꯩꯒꯨꯝꯕ ꯌꯣꯟꯕꯗꯣ ꯁꯤꯠꯂꯣꯏ ꯍꯥꯏꯔ ꯁꯤꯠꯄꯒꯤ ꯆꯤꯡꯅꯔꯞ ꯂꯩꯔꯁꯨ ꯑꯩꯈꯣꯏꯅ ꯀꯨꯏꯅ ꯊꯝꯕꯒꯤ ꯑꯩꯈꯣꯏꯒꯤ ꯀꯪꯕꯨ ꯀꯪꯍꯜꯂꯣ ꯑꯆꯥꯔꯕꯨ ꯁꯦꯝꯃꯣ ꯇꯦꯛꯅꯤꯛ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯀꯩꯁꯨ ꯆꯤꯡꯅꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯩꯗꯤ ꯌꯥꯝꯅ ꯃꯐꯝꯁꯤꯒ ꯆꯥꯟꯅꯕꯅꯤꯅ ꯌꯥꯝ ꯄꯥꯛꯇꯛꯅꯅ ꯀꯣꯃꯔꯁꯤꯌꯦꯜ ꯁ꯭ꯀꯦꯜ ꯑꯁꯤꯅ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯑꯃ ꯑꯣꯏꯅꯕꯒꯤ ꯃꯑꯣꯡꯗ ꯑꯩ ꯊꯥꯍꯟꯅꯤꯡꯉꯤ ꯍꯥꯏꯕꯁꯤꯃ ꯊꯝꯖꯅꯤꯡꯉꯤ ꯑꯗꯣ ꯁꯤꯠꯄꯒꯤ ꯃꯇꯥꯡꯁꯤꯗꯩꯗ ꯍꯧꯖꯤꯛ ꯑꯋꯥꯊꯕꯤꯒ ꯍꯥꯏꯁꯤꯗꯤ ꯑꯩꯈꯣꯏꯅꯁꯨ ꯃꯥꯔꯀꯦꯠꯇꯗꯤ ꯌꯥꯝ ꯀꯥ ꯍꯦꯟꯅꯗꯤ ꯎꯗꯦ ꯑꯗꯨꯒ ꯂꯩꯕꯒꯤ ꯆꯥꯡꯗꯤ ꯌꯥꯝ ꯋꯥꯡꯕ ꯃꯥꯜꯂꯦ ꯑꯁꯣꯝꯗꯒꯤ ꯄꯨꯁꯜꯂꯛꯄꯁꯤꯡꯁꯤꯅ ꯑꯗꯨꯝ ꯂꯩꯅꯔꯤꯕ ꯑꯗꯨꯒ ꯂꯣꯀꯦꯜꯒꯤ ꯑꯣꯏꯕꯁꯤꯗꯤ ꯀꯌꯥ ꯎꯁꯨ ꯎꯗ꯭ꯔꯦ ꯑꯗꯣ ꯁꯤꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯈꯟꯖꯕꯗ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯃ ꯑꯣꯏꯅ ꯑꯗꯨꯝ ꯊꯥꯕꯁꯨ ꯌꯥꯏꯅ ꯈꯟꯖꯩꯀꯣ ꯌꯥꯏ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯕꯁꯤ ꯈꯤꯇꯪ ꯀꯣꯚꯔ ꯇꯧꯍꯧꯗꯕ ꯑꯩꯈꯣꯏ ꯀꯣꯃꯔꯁꯤꯌꯦꯜ ꯁ꯭ꯀꯦꯜꯗ ꯌꯥꯝ ꯆꯥꯎꯅ ꯊꯥꯕ ꯀꯥꯡꯕꯨꯁꯤꯅ ꯑꯩꯅ ꯃꯥꯔꯀꯦꯠꯁꯤ ꯈꯤꯇꯪ ꯆꯤꯡꯅꯔꯞ ꯂꯩꯔꯦ ꯅꯠꯇ꯭ꯔꯒ ꯌꯣꯟꯕꯁꯤ ꯈꯤꯇꯪ ꯋꯥꯅꯤ ꯀꯥꯏꯅ ꯈꯟꯕ ꯃꯇꯥꯡ ꯊꯦꯡꯅꯔꯛꯄ ꯌꯥꯎꯔꯛꯄ ꯌꯥꯏ ꯑꯗꯨꯒꯨꯝꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯍꯩꯁꯤꯡꯈꯩꯁꯤ ꯀꯨꯏꯅ ꯆꯍꯤ ꯑꯃ ꯄꯩꯁꯥ ꯌꯥꯝ ꯆꯪꯗꯕꯤꯗ ꯂꯤꯕ ꯌꯥꯕꯒꯤ ꯃꯦꯊꯠ ꯑꯃꯈꯛ ꯂꯩ ꯃꯁꯤꯒꯤ ꯃꯦꯊꯠꯁꯤ ꯏꯆꯝ ꯆꯝꯅ ꯕ꯭ꯔꯥꯏꯅꯤꯡ ꯀꯧꯋꯦ ꯑꯩꯈꯣꯏꯅ 10% ꯁꯣꯜꯠ ꯋꯥꯇꯔꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯍꯩꯅꯧꯁꯦ ꯊꯝꯖꯤꯟꯕ ꯍꯩꯅꯧꯁꯦ ꯃꯁꯨꯡ 4 ꯊꯣꯛꯅ ꯅꯠꯇ꯭ꯔꯒ ꯃꯁꯤꯡ 4ꯒꯤ ꯃꯈꯥ ꯑꯣꯏꯔꯁꯨ ꯌꯥꯏꯀꯣ ꯁꯤꯁꯦ ꯀꯛꯊꯠꯄꯤꯔꯒ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯏꯁꯤꯡ ꯂꯤꯇꯔ ꯑꯃꯗ ꯆꯤꯅꯤꯁꯦ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯥꯝ 100ꯒꯤ ꯆꯥꯡꯗ ꯍꯥꯞꯄꯤꯔꯦꯗ ꯑꯗꯨꯒ ꯁꯤꯒꯤꯁꯤꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯍꯩꯅꯧꯁꯦ ꯍꯥꯞꯆꯜꯂꯒ ꯊꯝꯈꯤꯕꯗ ꯑꯩꯈꯣꯏ ꯆꯍꯤ ꯑꯃ ꯀꯩꯁꯨ ꯄꯩꯁꯥ ꯆꯪꯗꯕꯤꯗ ꯊꯝꯕ ꯌꯥꯏꯕ ꯌꯥꯝ ಲಾಯ್ꯅ ꯁꯤꯒꯤ ꯍꯩꯅꯧꯁꯤ ꯆꯍꯤ ꯑꯃ ꯑꯣꯏꯒꯦꯔꯥ ꯑꯩꯅ ꯍꯦꯛ ꯉꯝꯕ ꯃꯇꯝꯗ ꯍꯧꯖꯤꯛꯀꯤ ꯍꯩꯅꯧꯁꯦ ꯂꯧꯊꯣꯛꯄꯤꯔꯒ ꯑꯩꯈꯣꯏꯅ ꯁꯤꯗꯒꯤ ꯀꯪꯍꯜꯂꯒ ꯈꯔ ꯄꯤꯛꯊꯅ ꯁꯣꯏꯗꯔꯒ ꯀꯪꯍꯟꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯑꯆꯥꯔ ꯁꯦꯝꯒꯦꯔꯥ ꯌꯥꯔꯦ ꯍꯩꯅꯧ ꯑꯃꯁꯨꯡ ꯑꯋꯥꯊꯕꯤꯗ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯈꯟꯅꯔꯝꯂꯤꯕ ꯑꯋꯥꯊꯕꯤꯒꯤ ꯍꯧꯖꯤꯛ ꯄꯟꯕꯤꯈꯤꯕ ꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯗꯤꯄꯥꯔꯠꯃꯦꯟ ꯑꯣꯐ ꯍꯣꯔꯇꯤꯀꯜꯆꯔ ꯑꯦꯟ ꯁꯣꯏꯜ ꯀꯟꯖꯔꯕꯦꯁꯟꯗ ꯂꯥꯛꯑꯒ ꯇꯥꯟꯅꯕꯤꯔꯒ ꯑꯩꯈꯣꯏ ꯑꯋꯥꯊꯕꯤꯁꯤ ꯌꯥꯝꯅ ꯀꯃꯔꯁꯤꯌꯦꯜ ꯑꯣꯏꯕ ꯃꯑꯣꯡꯗ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯃ ꯑꯣꯏꯅ ꯊꯥꯕ ꯌꯥꯅꯤ ꯍꯥꯏꯕ ꯇꯥꯛꯄꯤꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏ ꯑꯆꯥꯔ ꯑꯗꯒꯤꯗꯤ ꯍꯩ ꯔꯥꯁꯤ ꯍꯩ ꯃꯈꯜ ꯑꯅꯤꯁꯤ ꯃꯇꯧ ꯀꯔꯝꯅ ꯀꯪꯍꯟꯒꯅꯤ ꯑꯆꯥꯔ ꯀꯃꯥꯏꯅ ꯁꯦꯝꯒꯅꯤ ꯑꯗꯨ ꯍꯦꯛꯄ ꯃꯇꯝꯗ ꯀꯔꯤ ꯀꯔꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯀꯅꯤ ꯑꯗꯒꯤ ꯃꯇꯝ ꯀꯨꯏꯅ ꯂꯤꯗꯨꯅ ꯊꯝꯒꯦ ꯍꯥꯏꯔꯒꯅ ꯃꯇꯧ ꯀꯔꯝꯅ ꯊꯝꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯃꯃꯨꯠ ꯇꯥꯅ ꯇꯥꯛꯄꯤꯈꯤꯕ ꯗꯣꯛꯇꯔ ꯂꯩꯁꯥꯡꯊꯦꯝ ꯖꯤꯕꯤꯠ ꯁꯤꯡ ꯑꯦꯁꯤꯁꯇꯦꯟꯠ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯑꯣꯐꯤꯁꯔ ꯗꯤꯄꯥꯔꯠꯃꯦꯟ ꯑꯣꯐ ꯍꯣꯔꯇꯤꯀꯜꯆꯔ ꯑꯦꯟ ꯁꯣꯏꯜ ꯀꯟꯖꯔꯕꯦꯁꯟꯕꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ